State asida Naga singna khundaba Food Hills region da chathariba matam kaktaba panasi jomi natraga marlusai community gi mathakta chathaba nate working committee Kuki Csos na National Highway 2 Thingjinba natraga pochai amasung miyam chathok chasinda apanba pidun leirabadi Nagana khundaba Maphamsingda adumak Kuki Chathaloi haina Food Hills Naga Coordination Committee FNCC na phongdokhrei FNCC na ngasi thadorkiba cherolamada zomi natraga marlusai community asi mamangai matamdagi hauna Naga singa ikai khumnana punna hingminnaduna lakhibani makhoigi mathakta ban chathaba nate World Kuki Jo Intellectual Council amasung Working Committee Kuki Csos ki makhada mi gi lamda henjinna thabak tawba political gi thabak thoramda khut Thingjinba atopa furukta khatnaba hauba amasung lamda masida tangdu laitaba thugaiba Kuki singi mathakta chathabane Kuki singna National Highway 2 Thingjinduna port puba amasung miyam chathok chasinda adumak apanba pirabadi Naga taba Maphamsing yauna National Highway 2 National Highway 37 yauna Nagaland gi parent district amasung Assam gi North Kasar Hills ki Maphamsingda Kuki Amata Chathaloi hairi